मरुओइबा पाउ ख्वाइरम्बन बाजार अरीब बिल्डिंग अमा निंखाइरकपदा ननबदगी मियोय अमा सिरे अहुम सोकले म्यांमार चंगजफम लौरंबा अवांग नोंगपोकी लालहौबसिंग म्यांमार आर्मी ना संगांग रीजन खुदुम चनखिबदगी खम थेंगना अवाबा मायोकनरे अमदी नंबोल बाजार मनाक्ता बोम लेरे हाइना मियामना मिपाइनरुरे मतम कुइना लंबी थिंगलुरे सासिनबा बोम ओइरमले खुरुमजरी टाइम्स ऑफ मणिपुर न्यूज मियंग ताबिरिबा पुमनापो एलिजाबेथ ना तराम नोकचरी हौजे मियामदा पाव संदोकना पिजरी ngasi numidang wairam pung mari rom taba matamda pauna bazar gi mahabir pharmacy gi mamang thangba polo ground gi na maning thangbada leiba dukan ama khanghaudana ningkhairakpadagi miyoi ama sire nupi ani yauna ahumna asopan nangkhre laibak thiba thogdo aduda soklaba sing aduna street vendor fambi sadang senba maring khuldagi mk sangkhu mapuroiba mk khodun Mos Tombi Chahiyang Kaimanga Mapuroiba Mos Modun Amadi Mayang Imphal Ani Longbidagi Kisan Thoidingjam Chahi Kuntaret Apokpa Kenjit Thoidingjamni Makhoi Home Rims Hospital da Laikanari Thogdo Sigi Matangda Police Tagi Fangba Paugi Matung Inadi Street vendor fambi sing police na mafam chana fam de haiduna tanthorakpadagi phangpham pi de haibigi charang naba leiringai cherakta khanghaudana dukan adu ningkhairakibani Ate akai thokraba dukan adu ahaibam Dilip kauba miyoi amagini dukan adu Sitan Sharma kauba miyoi amana phambani dukan ningkhaiba adu da pochai yauna amang ata kaya su thokre hairi Imphal manungda leiriba matamga chunaraba illegal oiba structure amadi building sing IMC amadi mahut department na record lokhatpaga loinana lokhatfam thokpa thabak sing lokhalagani haina mahut minister TS Shyam Kumar na haikre wafam asi ngasi nungthil secretary ta leiba minister Shyam Kumar gi office sa pangthokiba paumi singa unaba amada mahakna haikhibani mahakna haikhi Imphal manungda leiriba ariba building sing semjin sajilaga anauba malhanba amadi dukan singi mamang thangba sarukta takthokpagi hainabi asi Piu ngasi nungthil pangna bazar gi Mahabir Pharmacy manakta dukan ama ningkhairakpagi thogdokta misimina yaukhiba thogdo adu laibak thibani haiba yauna wafam kya phongdokhi adu siumba khudong thiba misimina yaukparina tangai phadana koigi lepaki issue da praja gi issue da koigi ari building mayam sing adu koi kari to buya ba ke do koi yengthelaga kuji kuina khudakta gi koi preventive measure ama koi kana busu koi swandana Mibig mo sisi kanaba amadi parjagi kathen phami yam jin thina koi yamna santi na phamna ba asi hona gane haduna ai Manipur gi parja miyam da maruoina Imphal city gi natraga jo koi ariba Moirang Bishnupur Manipur gi municipal corporation municipal council naga pasasing da sabi dukan sing miyam sing adu honorable chairperson honorable respected official miyam na identify to bi rakanda Simi thoktan ma pun hona me se haba homsi ai me dai thong appeal tawse Myanmar Army na Myanmar gi sangang region da leiba NSCN ke gi headquarter khudum chankraba matung Myanmar da changjafam loduna leiramba awang nongpok state ki lalhoba sing kham thengna awaba mayok nari haina intelligence gi pau amana hairi pau asina hai handak Meghalaya gi ngamkhai dagi police amadi army gi apunba kangbuna phagat khiba alpha ai gi lalhoba ama police amadi army na machin hangbagi thabak chathabada wafam asi khangba ngam khibani hairi Pagalaba Alpha Agi Lami Aduna Fongdorakpagi Matung Inna Myanmar gi ngamkhai da changjafam loduna leiramba awang nongpok Bharat ki lalhoba sing hauzek Myanmar thadoktuna lanjen naraga Nagaland gi ngamkhai oiriba Eastern Nagaland amadi China gi ngamkhai da changjafam loduna leiri Mafam aduda mangjaunana camp sahogdabana hauzek nongsu lakpa matamda sangjafam leitabana awaba kaya mayoknare madugi sumathakta Myanmar da leiriba lalhoba sing sel leitabana chara henba yaurakpadagi Myanmar gi khulsingda afang ba thabak suba amadi Myanmar ningo loduna mahoksagi punsida hingba yaunare haina khangba ngamle hairi
Nambol Bazar Manakta Matam Kuina Kamduna Tamba Grey Machuki Honda Activa Ama Miyamna Bomb Fit Taure Haibagi Chingnaba Labadagi Pakatna Rure Tungda Assam Rifles Amadi Manipur Police ki bomb expert ki Kangbuna Yang Silaba Tungda Generiba Posa Adu Bomb Oiram Dabadagi Miyam gi Chingnaba Adu Kokre Togdok Tofam Dagi Fangba Pau ki Matung Inadi Ngasidagi Numit Karani gi Mamangda Gari Adu Mafam Aduda Kamduna Lerak Pagaloinana Gari Adu gi Manangta Box Ama Leiba Miyamna Ubadagi Chingnaba Hengalakuna Mipainaba Pokna Kibani Chingnariba Posa Adu Kangdok Naba Honabada Pung Amarom Henat Lambi Paring Adu Thinki Thohaningdaba Thodok Sing Thoktanaba Imphal West Police na Lokhalakpa Section Thaurangi Saruk ama oina Imphal West Commando Bazar Unit na ngasi numidang wairam pung mga minute mga dagi mga minute nifu mga fauba City Police Station gi manung chanba Nagamapal Kasturi Khuyathong area da combing operation chathakre maduda punna miyoi chahumga kunthra mari masa masa gi saktakche puthok handuna verification chathaki Masagi saktakche yaudaba miyoi mapan makhata na verification chathanabagi damak City Police sa sinaki Ngasi ayok Imphal West District Police Commando amadi Nipan Suba AR gi apunba kangbuna lamsang mayai lekaida thiba humagi thabak chathabada PLA gi lanmi ama fare faraba lanmi adugi maming Laishram Thoba atopa mingna pauna chahi kunmathoi apokpa biren kawi lamsang mayai lekaidagini lamsang police station da khusina khre hairi Ngarang numidang pung tararom tawa matamda kuntra tare shuba AR amadi Langkhimpur Police ki apunba kangbuna Langkhimpur Subdivision gi manung chanba Harkhalian dagi HPC gi President fare mi hat payawna tongan ba thodok singda chenabadagi police na fa naba thiriba Lalmingthang Sanaite chahi yankhai humdoi apokpa BL Ramliana .32 gi pistol ama mobile phone amaga kona na fa bangam khibani maha Khaulian village dagi ni hairi Lamlai Police Station gi manung chana laiba sekta makha lakai digi Waikhom Biren gi macha nupa Waikhom ngauba chahi kunthra taretna class 10 khaktamak tamlibi nupi macha amabu hanjin nupi oibigi izet manghanba amadi mathong huktaba video kya namduna nupi macha sibu akia khangpi bagi thodokta January-ba ngauba tha sigi tang Taranithoi faubagi manungda imung manung yauna changjarakadabani haina ngasi DM College ki campus sa laiba All Manipur Students Union ki head office ta Paumi Singa unawa amanda Union asigi Women Affairs Secretary M Monalisa Chanuna akanba wafam thamkhre mahakna makhata na hai laibak thiba thodo asigi matangda ngasi fauba police ki maikaidagi langla langjin puthokta na leirakli hiram asigi matangda haurakhiba February gi tang anida Porompat Police Station da FIR su tawkhiba leikre adubu police na lokhat fam thokpa mathau taba thabak sing amata lokhat pidre thaudo asiga mari leinana thorakpa makhata ba afafata pumna makki daita khudima thaudo asida chenari ba ngauba amadi imung manung na pugadabani haikhi ngasi bo mirot oina ngasi bo leiri police na action amata ngasi bo ta karimta lokhat khiba amata leitri maram asina athuba matamda nupa asi lagliba Megi tarik taragini toy nungthin pung ani tawa matam chap chana imung manung yauna changjarakadabani MSU headquarter da changjarakadabani karigumba changjarakdaba taragadi masida tholakpa afafatta pumna mahaki imung manung na pugadabani loina na police na su case asi da chenari ba Waikhom ngauba hariba chahi kunthra churaba asi atuba matamda fana ba honabi gadabani ikai khumna ba manghan kiba matam sida nupi macha si video clip amadi photo mayama lobi greba si jige kihan ba mayama na maje threat mayama na waje haidok pangam da ngasi bukta lairak paneba nupis na class 10 kaba matam sida nupa asi mayum pangre hojik macha laire matungda nupa asi matu laiba matungda nupi asida na hawai laukiba video clip amadi photo mayama sina threat tawdana nupi asi bo mana hanjin habadi nupi obigi kai khumda ba hanjin manghalak padagi angang asida ikai khumda ba manghan badana tana angang asida phuba chaiba no mayam am tawbirakpada imung manungna khangakpadagi mama bana police FIR ma thangatpane pokso gi case se lokhatkiba Senapati District da laiba praja singna lengak na paikhalakliba thabak thoram sing amadi mari leinaba sing khanghanaba amadi mari leinaba che sang sing kadaidagi phangadage haibagi matangda khangnaba help desk sama ngasi DC Senapati gi office complex da district adugi DC Somorjit Salamna hangdokre District Legal Services Authority Senapati na mapung oiba thodang lauduna help desk adu hangdopagi thoramda District Legal Services Authority Senapati gi chairman A
Noktu Nesori amadi SP Senapati M Pradip su saruk yaki. Ngasi hangdokliba Help Desk asina kanagomba amana DC da laklaga khangningba wafam sing amadi mari lainaba che chang sing khangnaba honabada achoba mateng oiragani. Miyoibagi punsida mimanadana hingba kanana su pamde adum oinamak miyoibagi punsi tamba ngamde haibasi ngasigi miyoi pokta pokliba khunai asina toina hainaba wafam amadi oiri. Nongdambagi nongdam khon haibaduni mapu magi mafamda tainaba natana kanadabu tainaruni. Mapu magi mafamda tainurabasu miyoiba khunaida hingnariba aikhoidadi sotharaba mimanadraba singbu inthoktuna thamlagadra aikhoigisu lengak mapu haiba amadi leiri lengak thodang loriba singna mityeng sana yengba ngamdrabasu thengnaruba uruba aikhoina makhoigi nakongda tanaba lawba haibasi aikhoigi thodang oigani ngasi gi taibang panda aikhoigi irakta Tillariba mimanadana hingliba Senapati district ke manung chanalaiba thingba khunau village da mimanadana ikai phiruk khumduna hingliba masagi chahi taramapan suraba ero apokpa thozina ngasigi lenga ki thozan ngaiduna hinghauri hiramasigi matangda Tom TV ki paudam ama Masi manau mari ki manungda ahal oiriba aro Senapati headquarter dagi saurangna kilometer 65 rom satlaga leiba thingba khunau village da foki Mahaki apokpa thongsi amadi apokpi dahu afang basuduna hingba miyoini dahugi masanupa ahal oina taibangda khongdarakpa matamda fivam sadana polaki Senapati headquarter fawba laktuna private hospital amada operation tawduna polakkiba aro yengbada nungaitaba mawong amada polaki yamna lafa khul amada leibana section thaurangi oiba wakalol karimata khangdaba oiki Maram asina ngasi fawba kanamatna yengsin bidari yengbada nungaitraba arona mahakki haksang asi amukta layeng biu haiki also my government is something to my physical body and once in make my first day pokpadagi mamagi mathanungdagi polakpa matamda oiriba fibamni mahakki khutchi masisu polakpada oirakpa fibam amasung magi makhut sisu pokpada oirakpa fibam aga khongsi mayamga manadabagi khonggi fibam si sisu polakpadani amasung magi hosiki leiba mamagi fibam si asisu polakpada oirakiba fibam nei mahaki apokpi ga wari sanaba matamda ahanba oina mirolakpa arosi mokhoina leiba khulasi Senapati district tagi asuki matik lapa aduga amaromda koigi miro lakpa matamda kari section thorang lakhot kadagi haibagi matang dadi karimata awareness oidaba amakhak akoigi mahaki apokpa mamana tamlaki cylinder gumba puraga lakpani ada tawi haina laigini hospital laigini haina taw lapakanda kino doctor gi kino khulai gumba ab shudri to khro haina adu amuka khumda halakre halapakada madi lahngdi khumda lari tangbeni na ko aikoi khumda ti class 7 nga tanina adu 7 loiraga si this class ka badi adu pharak tare haina aiko ji 2050 da adu to khre ma kino khara lairaga ma lairi lesu khangba matam oi rabadi ma mashana toro aikoi di chingi minina kino chacho chajing tawbadu khangda binina adu to khre Oinam Hill Government High School da class 10 tamliba aro guitar khongba ningthina hai School adugi headmaster na ngasi fawda asoba mating pangduna mahi masing tambiri bol sanaba amadi isai tabana mahaki hobby oiri welfare gi makhada leiba benefit amadi akoi nalsagi scheme gi makhada akoi na tribal elevation scheme amadi disabled persons sing da phangada benefit to pinna bagi damakta akoi na member secretary marshal sada akoi report tokjakhare aduga loina na akoi na managing director akoi gi sijo hospital da su akoi na magi smile train india gi kitang madugi benefit extend to ba yaraga di akoi na request ama tokjakhare hauji phawbagi di akoi positive response laktni akoi response positively phangani habigi asa tokjai District Legal Services Authority Senapati gi chairman A Nautunesori na haikibada
thingba kunauda legal awareness program ama satpada arogi fibam sadraba asi thengnarakpani sakarna fiba differently able oibagi certificate su mamang sahida fire adubu ngasi fawba karimata fangdana leiri mahaki haksangi fibam asi kharada oirebasu yengba yananaba honabirabadi nungaigani haiki aroga wari sanaba matamda arona fongdorpagi matung inadi leiriba mahaki punsigi aroiba akoigi tungi lakadaba punsigi saruksing asi mahaki mamaisi normal amagumna leiba pami amasung mahaki makut amasung makongsi normal parcel amakhangna fangba amasung leijaba punam adu fanganba pami haiba fongdokpaga loinana Makhataba Manipur Sakana disability certificate pirabasu fangvam thokpa amata fangdana leibaga loinana leiriba mamagi saruksing amasung haksangi fibamsing asi Manipur Sakana amuktang yengbiduna normal person amagumna thabak tohonba ngamlagadi makhatana mahimasingda hena thawai yauba amaka oiduna mi oinanaba honajage haibagi wafam arona fongdorli camera person Naresh ka loinana paudam jariba Navakumar Khagokpam Times of Manipur Senapati Masama ki nupiga aronba mari leinaba mioi amaga logtunaraga hatkibani haibagi chingnaba leiduna wayan chatharakhiba leikhidraba KH Arun Misi ki mayokta semkhiba JSC na sinduna ngasi Imphal West ki Bamon Kampu Community Hall da miyamgi oiba mifam ama pangthokre mifam aduda tongan ba CSO sing Mahairoi Loop sing Mairapaibi amadi miyamna saruk yakhi mifam aduda saruk yakhiba miyamna kupna khana nainaraba matungda KSC ki Star se tha sigi taranipan fawbagi manungda paikhat hannaba lemnakhi mifam aduda saruk yakiba Manipur Human Rights Commission gi acting chairperson Khaidem Manina thongdo asi su moto case ama lokhatuna manung khutna thizinba mathau tai karigumba mara leram labadi matik chaba chairak pifam thoi haiba yauna wafam kya fongdokhi Pamida alam mathau mantri mandole mele militan changi haidi madar manda haido pero maduk madole aina thengnaba pami che adugumba aise adugumba chapchane thengnaba pami police officer abu madu kanga kare kamando na kanga kare ani ne kanga kare mantri do na kanga kare haide che machai tale thengnaba pami che madu maru mapang ro amo ro madu takhai da na pami che asigi pochi tu maya na khandi yo aduna Karena dapat sorok terpengaruh laut karena konsum pamoi dapat tapi bahutta masih degi dia isi dan biro atau nuai biranu Krishna saya bisa kang biro ayam yang sakti lagi hai benate ayam dan di biro ngam dia bisa katakan pada ngami polis kata ngami kau dah ngami karigino isa calo lagi yang ngami Imphal East District Police Commando ki kangbuna ngarang numidang pung nipan makhairom taba matamda Chekon gi area da thibo humbagi thabak chathabada mioi anidagi yungau liter chahumga humbudra phagat pangamkhre pau asina hai pharaba mioi ani adu sekmai maning lekai dagi thokchom bombom chahi kunthra apokpa thoiba amadi kangla tombi dagi kiran chetri chahi kunthra nipan apokpa babudon chetri kawi makhoi ani Maruti Eco van number WB22U 4023 da using adu puraga lakhibani phagalaba using aduga loinana mioi ani adu excise department ta khusinakre Ya School Volunteers Organization YVO gi Golden Jubilee Celebration ngasi Ya School da leiba Manipur Dramatic Union ki hall da pangthokre thoram aduda Ya School Kendra gi MLA Thokchom Satyabrata YVO gi advisor Aribam Brajakumar Sharma amadi YVO gi President Sorokhaibam Brajamanina maru oiba mithunglen sing oikhi leikidraba YVO bu luching lamba singi mafamda haikat leikat tamduna ikai khumnaba utpana thoram adugi mapung oiba saktam oikhi thoram aduda chief guest oikhiba MLA TH Batana club ama haiba si laikai amagi sakyeng mingsiani organization ama haiba si laikai amagi mapi mapa oibata natana ngak senbagi achoba thodang loriba guardian amaga pangkhakni haikhi haba tu haba matungda khoina plantation tawna anoba pambi thaba dongna mioi ba si khoi hena mapung phaba afa mioi oina semna no honabda YBO na anoba policy mo puthokpiraga ma saruk yamina ningbai apambadune aina mayam mafamda thamjaribisi aduna apunbo oina thawuk tawmina kanda hena mapung phaba organization ama oirakani haibaduma ai mayam mafamda thamjage
Nab Imphal West ki Kangbuna ngarang numidang Lamlai Police Station ki manung chana leiba CM Cinema Hall manaktagi mioi ama kani kg manga ka kona na fare faraba mioi adu Kamjong District ki manung chanba hudungdagi Martin Kasung atopa ming abungo macha chahi kun hundoi apokpa Yangming kawi faraba mioi adu phagalaba polam sing aduga loinana Lamlai Police ta sinakhrei Mathang thagi nipan amadi mapangi lonaba ahingda thokiba khudong thiba thodo amada Rims Hospital da laikanaba ngamdana laikhidraba takian khongbandagi ayekpam bedajit chahinifu apokpa laikhidraba manglemjau misiga mari lainana Lamphel Police na mara leitaba mioi sing ot naibegi thawong chatharakpagi mayokta ngasi lamboi khongnang khong maning lekai gi miyamna yaningdaba fongdokpaga loinana miyamgi oiba mifam ama pangthokrei Mifam adu da saruk yakhibi lamboi khongnang khong nupi apun baluki General Secretary Chitrana ayekpam bedajit soklaba lambida taduna leiramba matamda mioibagi minungsiga loinana mateng pangluba lamboi khongnang khong mamang lekai digi thauda Martin apokpa Rajendro amadi Kangjam Ratan Kumar apokpa lekhidraba angaubo police na maran sibagi thawong asi yaningde makhoi ani icham chamna asokpada mateng pangluba khaktani thaudo adu thokhraba tungda Kangjam Ratan Kumar bu police na kaukhatuna wahung pahung chathabaga loinana phu chaiduna ot naibagi thawong chatharakpagi thawong asi yaningde police na misi asi matangda kupna thizinduna mara leiba sing puthoknaba honabiu mara leitaba mioida taisinbagi thawong tobiganu haiki aina masak khangmujin nate lerami mi singju aina hana tarami mi singju karano khangmate kona sum tigana ara kanda sina nilamani ni sina saratni habdo khangba khaktani moju cmd nate adu moju statement phajana pirame bdi hai ai moju statement bdi tadamina khangde moju pukhatpada yawni thanda pukhatpajana te ai laikai de ju paupi ni imung manung ju identify tongna baina paupi ni pukhatluba ai iranjina kari oidoino aingona ngaitana IPC section sidai sumon tharapma matamda khara thare hariba IPC section singji road accident ga mari laina ba ngaktane si dai aina aigi gari jina ngasi bokta road accident ga mari laina gi ba record si laitara ga di ai chingna bane haibe yai tasengna higher authority dagi phajana laaga yam kupna naina matungna kano tobiyo mentally harass pi jidi asidi ai yam pamje thamoi sokna nuai jidi ngasai gi tung dadi sugumba angang singsina ngasi accident da sumaina so pallaga taraga leiramba mioi che mateng pangbadagi angang singsina pukhatpagi thodok sida ngasi khudong thiba kaya amasu tarabanina laikai sida matung manau amu hanna accident tawrakpa misak mioi khudingma akoi laikai gi misak mioi singsina akoi pukhatpa sida akoi police ta natragana akoi gi rims ta pukhatpa matam sida akoi pukhatningdaba hanna phawbada yengningdabagi thawong ama khak laikai sida tasengna yamna chauna mami tare Khongjang adu da saruk yakiba thauda Martin amadi Kangjam Ratan Kumar nasu thokiba thaudo adugi asengba wafam kaya phongdokhi phibam sigi condition se leirabani nang nasa hingnabo hono nang yaru ko yauden khomo ayawbudu nang hairo nang akhangbodo hairo na moi aingoda force to bose hore nipi ge jina su haire nang na leifam ai si moi da bhara da leibane dukan phamaga nang na bhara da leiraga leifam leitata na tawbodo nang ni sigi case gi matang da faina mating pangagadi nang asingba haido agadi mi asibi se puthogadi nang na sana tawsu na sana tawena hairagadi nang hingon macet ama faw aina pige nipi sina andumaina hai aingoda police station da police miyam gi mamang da interrogate tawringe gi maraktan nipi ge interrogate tawda police ngakta tawde nipi gi singsu sangaga taweba aingoda adagidi nupi ga singa ngangnare nupi ga dana phuni mayam sinani khoni na tawre de kon badaloi salakpada nupi singsina hayu adre masi phuraga haihalasen haire moina pam posi aise phuraga haihalasen haire nupi makhaise thokre adagidi aise moina threaten tawje hore haidi mi asengba si puthokpa ngamdraga numitu da manak pale hoba haidi aigi dukan manak ta sirebanina aingoda taisen gadawribra makoina pam sisu karino khangdre ai simasisu mayam da singtokningani sigise adi moi makhata na ngarang du kanamta khangandana aise pharaga pure makhata na tawrkhibusu yari na haba Paugi Martana Tenba Priyamatang Lozari Water Revolution by Lamjingba Group Kangla Packaged Drinking Water, a unit of Lamjingba Group na Manipur ki miyoi khudingmak haksang fana na da yektana lehenabagi pandamda miyoi bagi thawaini hairiba afava ising phanghananaba hotnajari liter kungi jar asi subscriber khudingmakki yumthong khudingda phanghananaba hotnajari taru tananba mahausadagi thokcharakpa ising loduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize
तौरबा इसिंग पात्रसिंगदा हक्चरी सब्सक्राइबर ओइबगी खुदोंग चाबसिंग अदुदी अदोंगी युम फावबा इसिंग असि थिंजरकनी रजिस्ट्रेशन हेक तौबिबदा इसिंग थन्ना यावरबा जार अमा पिजगनी था अमदा 30 जर्स 600 liters पिजगनी था अमगी सब्सक्रिप्शन फी लुपा चनियांखै खक्तनी चही अमगी लौबिबा मतमदा था अनिगी सब्सक्रिप्शन फ्री दा पिजगनी सब्सक्रिप्शन टाइप था अमगी लुपा चनियांखै था तरुकी लुपा लिसिंग अमगा चमगा था अहुमगी लुपा 4यांखै चहीगी ओइना लुपा लिसिंग अहुम कांटेक्ट तौबियु 8257888737 ईमेल lamjingbatomtv@gmail.com ब्रेक मतुंगदा ताराम नोकचरी हक्चांग फना अमदी नादा येक्तना थमनबा होनबदा यागिसु मरोइबा थौदांग लई हाइबा वखलोंदा फ्री डेंटल कैम्प अमा टेक डेंटल एंड इम्प्लांट सेंटर चिंगमेरोंग मणिपुर अमदी डीएम कॉलेज ऑफ टीचर एजुकेशन अनिना खुसमनदुना ngasi डीएम कॉलेज ऑफ टीचर एजुकेशन की हलादा पांगथोखरे थौरम अदुगा मरी लेनना डीएम कॉलेज ऑफ टीचर एजुकेशन की प्रिंसिपल डॉक्टर इबोमचा शर्मना ngasi पांगथोखलिबा कैम्प असना ट्रेनी सिंगना याबु मतौ करमना चेक्सना थमगदगे हाइबगी अनौबा वखलोन खंगबा ngamlagani मधुदा नतना कैम्प असदगी फंगलिबा वखल लौसिंग असना अतोपा लोइनरिबा मियोइसिंग अमदी इमुंग मनुंगदसु मपुंग फाना खंगहंदुना यादगी थोरकदबा लैना कया ngakthokhanaba honaduna अचौबा मतेंग ओइरगनी हाखी कैम्प असदा ट्रेनी चनी हेना लेमना लायंखी मेडिकल कैम्प मैम से तौबदी सिना अतोपा अम ओरगा इकोना खाइदे मरो बिसो याने खल कांदा मसे कोई की ट्रेनिंग सिंदा इकोना मसिगी प्री मेडिकल कैम्प पिजबनी अदु अतोपा सिगी मथक्ता इकोना अखोय दसु अखोय एडवाइस तौ अमदि अखोयना अखोय सि अखोयना को स्कूल से खम मतमदा सिंबा कैम्प सि तौनबा अंगा सिना दे इतना मसा पापा स्कूल मा मसा पापा थासिगी निपांदा नोने डिस्ट्रिक्ट के मनुंग चनबा लोंगमाई पार्ट 3 दा इलेक्ट्रिक सेमलिंगाइदा करेंट थाजलकपगी थौदोक्ता लेखिद्रबा लोंगमाई पार्ट 3 दगी जेंदाइपौ रोंगमै चही 19 अपोपा लुंगजिन अमदी थांगजुइंगाम गोनमै चही 18 अपोपा लेखिद्रबा मतंगाइगी असिबागचांग लौसिंदना लेरखिबा अदु लेंगाकना थाजबा पिबदगी ngasi रिम्स की मिरेन संगदा पोस्टमार्टम तौरबा मतुंग इमुंग मनुंगी मियोइसिंगना लौदुना मखोगी अरोइबा मथौ मंगम पांगथोखरै पाव असिना हाई लोकल एमएलए अमदी एमएसपीडीसीएल की मकोक थोंबा ऑफिशियल सिंगना लेंगा की माइकैदगी लौखतफम थोपा थौरांग सिंग लौखतकनी हाइबगी थाजबा पिबदगी यानबा पुरक्तुना असि भागचांग अनि अदु लौखिबनी जिरीबाम डिस्ट्रिक्ट असिगी यामना मरु ओइबा लंबी अमा ओइबा जिरी तिपाइमुक रोड मरी लेनबा अथॉरिटीना सेंबीदना थंबा लोइना लंबी की मताइदा नुंग सिंग पैसिंदुना थंबदगी मियामदा अवाबा चैथेंग अमा पीरे हाइदुना टॉम टीवी ना ngarang रिपोर्ट अमा संदोखरबा मतुंग ngasi मरी लेनबा सिंग लंबी असि सेमजिनबा होख्रे मतम कयागी ममांगदगी लंबी असि सेमदना लेबदगी मियामना जेएससी सेमदुना खोंजंग कया संगसिनखिबनी अदुबु सेम्बा हौरमलबा मतुंग लंबी सेम्बा अमुक तोकपदगी लंबी थिंगबा यावना खोंजंग कया संगसिलबा मतुंगदा जिरीबाम की कालीनगरदा लेबा प्रदीप रॉय कौबा कॉन्ट्रैक्टर असना 0 जिरीबामदगी जेटी रोड की किलोमीटर मरी रोम सांगबा लंबी असि सुबगी थबक कुमजा 2019 की नवंबर थादगी थबक सुबा हौरखी टॉम टीवी ngarang पाव संदोखरबा मतुंगदा ngasi लंबी मताइदा थमजिलंबा नुंगसिंग लौथोक्तुना सुबा हौबदा मियामना हराउबा अमदी नुंगाइबा फोंदोरकली लमदम असिगी आर्ट एंड कल्चर बु अवांग थाकता पुखनबा होनबदा अचौबा थौदांग लौरिबा फिल्म फोरम मणिपुर की कुमजा 2018 दगी 2019 फाउबगी थौ पुगदबसिंग खननबगी मिखन ngasi लमफेलदा लेबा फिल्म फोरम की ऑफिस ता पांगथोखरे मिखन अदुदा फोरम की हौजिक चेयरमैन ओरिबा समजेत साबम मंगोलजाव अमदी हाना चेयरमैन ओइना थौ पुरंबा लाइमयुम सूर्यकांत दगी बोर्ड मसिंग अनि हेंदुना अमुक हाना चेयरमैन ओइरगनी मंगोलजावना बोर्ड 19 फंगलगा सूर्यकांतना 13 फंखी मसीगी सुमाथक्ता अतई ऑफिस बियरर 9 अमसु खनख्रे वाइस चेयरमैन अमदा बीरेंद्र सलाम वाइस चेयरमैन अनि डीडीए गोजेन मैतै अदुगा जनरल सेक्रेटरीना एनजी ज्ञानश्याम खनख्रे पाउगी मरथन अतेन बब्रे मतंग लौजरी China Core. For the first time in the history of satellite television channel in Manipur. Ipa, ima ginam tau kre.
चलूखिगे China Call, Crime Watch, a mega TV serial based on true stories. Watch every Saturday at 7 p.m. only on Times of Manipur Tom TV. Starting from 11th May 2019. Break matungda taram nokchari makha taba pauda Ayodhya ki Ram Janmabhoomi Babri Masjid ki wathok loisinba yanabagi lambi puthokna ba leiriba Panel of Mediator ki hosik chathariba proceedings ki matam Supreme Court na August 15 fauba sangdokhankre. Panel asi leibaki matolomba court asigi hanagi Justice FMI Kalifulana luchingli. Chief Justice Ranjan Gogoi na luchingba Justice mangagi bench amana high mediation proceedings mapung fana loisinba yanaba panel asina August 15 fauba matam sangdokna ba haizarakpani. Chatharakhiba atenba matamgi oiba proceeding manungda Muslim party singna mediation ki thabak tawbada makhoina taramna okli haina court asida phongdoknakhi. Adom oinamak Nirmoli Akhra Nandi party singi marakta khana bagi thabak ningthina chathade haina wakatki hairi. Leiba anigi marakta mari fatnadaba amadi muknaba leiba cherakta US na malemgi athingba thugai haiba North Korea gi cargo ship ama phajinkre hairi. North Korea na short range missile ani samudrada kapkhiba pung kharagi matungda US na mathaki wafam asi lauthokibani. Numit mangani gi manungda North Korea na anirak shuba oina weapon launch tawkiba thawong asina leiba adugi nuclear weapon program gi hanadagi khurau thangduna leiriba wari sabagi thaba adu hena fibam phatre haiba takli hairi. US na khudum chansin khraba North Korea gi jahaz asina maram oiduna leiba ani gi marakta ungkhatnabagi chang wangkhalakpa yari hairi. Panba yabadi US ki President Donald Trump amadi North Korea ki President Kim Jong-un ani ki marakta mifam anirak pangthoktuna North Korea ki nuclear program da mityeng thamduna khanabagi thabak chatharakhiba leirabasu leiba adugi nuclear khulai sing thamhandana ba chapchaba deal ama tawnaba yabagi lambi hauzik faubagi puthokpa ngamdri. Hauzik sanabagi paw amuk lobirasi. Lamdam asigi football sanaroi singbu yokhanabagi pandamda Mami Thawan Pro FC haina mingthonba football club ama ngasi haunabi matung ina Chingmerongda leiba Hotel Classic Granda safongkrei nauna semliba football club asida national gi thakta sanariba mapalam gi sanaroi kaya yauri thauram adugi saruk ama oina nauna semliba club asida sanagadaba sanaroi singna masa masabu saktak chaba amadi Club mithoi mihenba oina ba wafam sing khana nainabana thoram adugi mapung oiba saktam oikhi. Thoram adugi saruk ama oina music amadi rem walk su pangthokhi. Subnatagi akoigi players sing adi mina hena masak khangaba lamamada magi lamama kallaba makoi sing akoi punna punjinaraga ai nga sai haijaba akoigi khunai ji kanaba thaba khara tauba na sumaina leminaba sine koi ji manipur da traffic ki problem hengalakpa pollution gi si ma'am ji awareness punna akoi ma'am changhalaga masi mission namoina koi changhalaga doine ngasi degi jo mamang da sum tawgre koi plastic free campaign cherau sing sengba adigi den akoigi kano sing haitare sanaba satpadasu mapam pam da football kit gien ba ko adune akoigi ngasi gi pandam se duga line da laiba thabak se first akoigi traffic week ama torkani Manipur ki celebrities amasung ball ki limelight leba ball ki superstars sports stars ma'am ji yauraga punba ahan ba koi pipeline de leri se
ट्रैफिक वीक अमा तौरकनी अदुगा कोई ड्रग की अगेंस्ट ड्रग सी कैंपेन अमगा कोई याम थुना तौराने ममी थवानी नाकन थासिगी तांग तरुक्तगी हौदुना ऑल मणिपुर वॉलीबॉल एसोसिएशन अंबागी मखादा ऑल जिरीबाम स्पोर्ट्स एसोसिएशन जिरीबाम सिंधुना जिरीबाम की बाबूपरादा लेबा जिरीबाम हायर सेकेंडरी स्कूल की प्लेग्राउंड टीम मापन सरुक यादुना चथरकलीबा मापन शुबा वाई केसो सिंह मेमोरियल वॉलीबॉल टूर्नामेंट की ngasi sanakiba ahanba मैच दा NYC टीमना PYC टीमबु सेट अहुम अनिदा माइथिबा पिखरे अदुगा अनिशुबा मैच दा तदबोंग YC टीमना इचेल क्लब दिबोंग टीमबु सेट अहुम सिनोदा माइथिबा पिखि ngasi sanakiba ahanba मैच की अपिबा मतमदा NYC टीमना PYC टीमबु सेट अहुम अनिदा माइथिबा पिखि अनिशुबा मैच ना तदबोंग YC टीमना इचेल क्लब दिबोंग टीमबु सेट अहुम सिनोदा माइथिबा पिखि ngasi nungthil da phone ki ba pau che sing da kari kari maroi ba pau yok ki ba have do myam puna mok meeting taminasi Kanglai Park Maira NB Natana Chief Minister Oivina Balaitri Chief Minister Sindoknaba BJP Manung the Camp to Bulaite Myanmar Army ta khairak padi Myanmar leba awang nopuki lalawu sing awa mayok nare Farzol district awar panapik thale mai ising amadi analeng khudong sawa phangdre khunja sing Pandam Manipur Thawak Pangdaba Naha Lak Nipan Lom Lady Ibohol Ashaba IED da Miyam Pakatuna Senarure S Mangol Jauna Muk and the Film Forum Chairman Oiragani Miyam Mifam Arul Mishra Chenaba Sing Sibu Chirak Pigidabani Loisila pada maroi ba pau muka na pizari Khwaramban Bazar da ariba building ama ningkhairak pada nanbadagi miyoi ama sire ahum soklei Myanmar da changjafam lauramba awang nongpo ki lalhoba sing Myanmar Army na Sangang region khudum chankhibadagi kham thengna awawa mayok nare Amadi Nambol Bazar manangta bom leire haina miyam na mipai narure matam kuina lambi thingzalure sasenaba bom oiramle Ngasigi oinadi Manipuri pau matan sa loizare miyeng tabiri besungbo amukana khurumjari